ꯑꯩꯈꯣꯏ ꯑꯣꯄꯣꯖꯤꯁꯟ ꯑꯣꯏꯔꯕꯁꯨ ꯀꯪꯒ꯭ꯔꯦꯁ ꯑꯣꯏꯔꯁꯨ ꯑꯃ ꯑꯣꯏꯔꯕꯁꯨ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯀꯤ ꯐꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯒꯤ ꯈꯨꯠ ꯊꯤꯟꯗꯅ ꯑꯗꯩ ꯁꯣꯝꯗ ꯆꯠꯂꯒ ꯐꯒꯅꯤꯅ ꯇꯥꯛꯄ ꯑꯣꯏꯔꯒꯗꯤ ꯑꯩꯈꯣꯏ ꯐꯤꯒꯥꯎ ꯁꯥꯔꯒ ꯑꯩꯈꯣꯏ ꯂꯧꯁꯤꯟꯒꯗꯕꯅꯤ ꯍꯧꯖꯤꯛ ꯃꯤꯌꯥꯝꯒꯤ ꯑꯣꯏꯕ ꯂꯩꯉꯥꯛ ꯑꯃ ꯊꯝꯕꯤꯌꯨ ꯍꯥꯏꯕꯁꯤ ꯂꯤꯡꯕꯤꯌꯨ ꯍꯥꯏꯕ ꯃꯅꯤꯄꯨꯔꯗ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯅ ꯑꯩꯈꯣꯏꯒꯤ ꯁꯤ MPCC ꯃꯅꯤꯄꯨꯔ ꯄ꯭ꯔꯗꯦꯁ ꯀꯪꯒ꯭ꯔꯦꯁ ꯀꯩꯅꯣ ꯀꯃꯤꯇꯤꯒꯤꯀꯣ ꯑꯗꯨꯒꯤ ꯑꯩꯈꯣꯏ ꯆꯤꯐ ꯏꯁꯄꯣꯛꯁ ꯄꯔꯁꯟ ꯑꯩꯈꯣꯏꯒꯤ ꯃꯔꯨꯞ ꯍꯔꯦꯁꯣꯔ ꯒꯣꯁꯥꯃꯤꯅ ꯐꯣꯡꯗꯣꯛꯏꯕꯁꯦ ꯀꯩꯅꯣ ꯍꯥꯏꯕꯗꯤ ꯑꯩ ꯊꯥꯒꯠꯅꯤꯡꯉꯦꯕ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ BJPꯒꯤ ꯃꯅꯨꯡꯗ ꯑꯩꯈꯣꯏ ꯃꯦꯖꯤꯛ ꯅꯝꯕꯔ ꯍꯥꯏꯔꯗꯤ ꯃꯣꯏꯒꯤ MLAꯁꯀꯤ ꯃꯅꯨꯡꯗ ꯃꯤꯌꯥꯝꯒꯤ ꯑꯣꯏꯕ ꯂꯩꯉꯥꯛ ꯑꯃ ꯆꯞ ꯆꯥꯅ ꯁꯦꯝꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯒꯤ MLA ꯃꯁꯤꯡ ꯁꯨꯅ ꯂꯩꯌꯦꯕ ꯑꯗꯨ ꯃꯈꯣꯏꯕꯨ ꯁꯧꯒꯠꯄ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤꯀꯣ ꯂꯩꯌꯦꯕꯀꯣ ꯍꯣꯏ ꯀꯔꯤꯒꯤꯗꯃꯛꯇ ꯃꯣꯏ ꯃꯌꯥꯝ ꯂꯩꯅ ꯃꯤꯌꯥꯝ ꯑꯣꯏꯕ ꯂꯩꯉꯥꯛ ꯑꯃ ꯁꯦꯝꯕ ꯉꯝꯗ꯭ꯔꯤꯕꯅꯣꯕ ꯁꯤ ꯌꯦꯡꯉꯨꯕꯁꯦ ꯑꯁꯤ ꯃꯣꯏꯅ ꯃꯤꯌꯥꯝꯒꯤꯗꯃꯛꯇ ꯈꯟꯕ꯭ꯔꯥ ꯃꯣꯏ ꯃꯁꯥꯒꯤꯗꯃꯛꯇ ꯈꯟꯕ꯭ꯔꯥ ꯍꯥꯏꯕꯗꯣ ꯃꯣꯏ ꯇꯧꯈꯤꯕ ꯊꯕꯛꯁꯤꯅ ꯎꯠꯂꯦꯕ ꯃꯀꯣꯛ ꯃꯔꯨ ꯄꯥꯡꯕ꯭ꯔꯥ ꯄꯥꯡꯗꯕ꯭ꯔꯥ ꯍꯥꯏꯕꯁꯨ ꯎꯠꯂꯦꯕ ꯑꯩꯗꯤ ꯂꯨꯆꯤꯡꯕꯗ ꯍꯥꯏꯕ ꯏꯟꯒꯗꯕꯅꯤ ꯑꯩꯈꯣꯏ PR ꯂꯥꯛꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯃꯁꯦꯟ ꯈꯥꯏꯕꯨꯡ ꯇꯧꯔ ꯁꯨꯃꯥꯏꯅ ꯂꯩꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯒꯤ ꯂꯩꯉꯥꯛꯂꯣꯏ ꯑꯣꯏꯅ ꯑꯩꯈꯣꯏ ꯚꯣꯠ ꯂꯦꯞꯄ ꯀꯥꯔꯛꯈꯤꯕ ꯅꯠꯇꯦ ꯑꯩꯈꯣꯏꯒꯤ BJPꯒꯤ ꯂꯩꯉꯥꯛ ꯂꯤꯡꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯆꯞ ꯆꯥꯕ ꯃꯁꯤꯡ ꯁꯨꯔꯒ ꯍꯧꯖꯤꯛꯐꯥꯎꯕ ꯑꯩꯈꯣꯏꯅ ꯂꯩꯉꯥꯛ ꯁꯦꯝꯕ ꯉꯝꯗ꯭ꯔꯤꯁꯦ ꯁꯤ ꯇꯨꯡꯒꯤ ꯏꯟꯇꯤꯍꯥꯁꯇ ꯑꯩꯈꯣꯏ ꯃꯌꯥꯝꯗ ꯑꯩꯈꯣꯏꯒꯤ ꯃꯁꯦ ꯋꯥꯔꯤꯅ ꯍꯧꯔꯒꯅꯤ ꯏꯀꯥꯏꯅꯤꯡꯉꯥꯏꯅꯤ ꯑꯗꯨꯅꯤ ꯃꯤꯌꯥꯝꯒꯤ ꯂꯩꯉꯥꯛ ꯑꯃ ꯂꯩꯔꯒꯅ ꯐꯖꯅ ꯀꯠꯊꯣꯛꯈ꯭ꯔ ꯃꯥꯡꯊꯔ ꯊꯕꯛ ꯇꯧꯒꯗꯕꯅꯤ ꯍꯥꯏꯅ ꯍꯔꯦꯁꯣꯔ ꯒꯣꯁꯥꯃꯤꯅ ꯍꯥꯏꯔꯤꯁꯤ ꯆꯨꯝꯃꯤ ꯃꯁꯤ ꯆꯨꯝꯃꯤꯗꯤ ꯃꯁꯤ ꯃꯁꯤ ꯑꯩꯈꯣꯏ ꯑꯗꯨ ꯌꯦꯡꯉꯨ ꯅꯍꯥꯟ ꯁꯤ MLA ꯑꯩꯈꯣꯏꯒꯤ ꯂꯝꯂꯥꯏ ꯀꯦꯟꯗ꯭ꯔꯒꯤ MLA KS ꯏꯕꯣꯝꯆꯥ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯋꯥꯡꯒꯣꯏ ꯃꯌꯥꯡꯐꯥꯟ ꯀꯦꯟꯗ꯭ꯔꯒꯤ ꯀꯩꯅꯣ MLA ꯀꯣ ꯃꯣꯏ ꯑꯅꯤꯅ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯔꯀꯥꯟꯗ ꯃꯣꯏ ꯃꯌꯥꯝ ꯄꯨꯝꯅꯃꯛꯇꯤ ꯄꯨꯟꯁꯤꯟꯅꯕꯗ ꯑꯩꯈꯣꯏꯒꯤ ꯑꯣꯅꯔꯦꯕꯜ ꯑꯩꯈꯣꯏꯒꯤ MLA ꯀꯦꯕꯒꯤ ꯃꯌꯨꯝꯗ excuse me ꯃꯤꯇꯤꯡ ꯑꯃ ꯄꯥꯡꯊꯣꯛꯀꯅꯤ ꯍꯥꯏꯔꯀꯥꯟꯗ ꯉꯥꯡꯕ ꯅꯥꯔꯝꯗꯕꯗꯨ ꯑꯩꯈꯣꯏ ꯃꯇꯥꯡ ꯆꯥꯗꯅ ꯆꯞ ꯃꯥꯟꯅꯅ ꯃꯣꯏ MLA ꯅꯥꯔ ꯃꯥꯜꯂꯦꯅꯦ ꯍꯛꯆꯥꯡ ꯉꯝꯗ꯭ꯔꯦꯒ ꯑꯗꯨ ꯇꯧꯗ꯭ꯔꯦ ꯃꯄꯥꯟꯗ ꯊꯕꯛ ꯂꯩꯔꯒ ꯃꯣꯏꯅ ꯑꯗꯨꯒꯤꯗꯃꯛꯇ ꯑꯗꯨ ꯌꯩꯊꯣꯛꯈꯤꯕ ꯅꯠꯇ꯭ꯔꯣ ꯃꯣꯏꯒꯤ ꯃꯔꯛꯇ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯣꯏꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯒꯤ 4-5 ꯆꯣꯡꯊꯣꯛꯇꯨꯅ ꯂꯩꯔꯦ ꯃꯣꯏ ꯃꯔꯛꯇ ꯑꯩꯈꯣꯏꯒꯤ ꯀꯦꯝ ꯇꯧꯏ ꯍꯥꯏꯕ ꯅꯠꯇꯕꯤꯗꯀꯣ ꯄꯨꯂꯞ ꯑꯗꯨꯅ ꯁꯤꯅ ꯑꯩꯒꯤꯅꯤ ꯁꯤꯅ ꯃꯥꯒꯤꯅꯤ ꯍꯥꯏꯕꯗꯨ ꯂꯩꯔꯦ ꯃꯔꯩꯕꯥꯛ ꯃꯩ ꯆꯥꯏꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯋꯥꯔꯤ ꯃꯌꯥꯝꯁꯨ ꯃꯣꯏ ꯈꯪꯗꯦꯕ ꯑꯗꯨ ꯃꯤꯌꯥꯝꯒꯤ ꯂꯩꯉꯥꯛ ꯑꯃ ꯂꯤꯡꯅꯕꯗꯤ ꯃꯣꯏꯅ ꯍꯣꯠꯅꯐꯝ ꯊꯣꯛꯄꯒꯤ ꯆꯞ ꯆꯥꯅ ꯃꯣꯏꯒꯤ ꯃꯦꯖꯤꯛ ꯅꯝꯕꯔꯗꯨ ꯂꯩꯔꯤꯅꯦꯕ ꯀꯩ ꯉꯝꯗꯕꯅꯣꯕ ꯑꯗꯨꯅꯅꯤ ꯍꯧꯖꯤꯛꯀꯤ ꯑꯩꯈꯣꯏꯒꯤ ꯍꯔꯦꯁꯣꯔ ꯒꯣꯁꯥꯃꯤꯅ ꯃꯅꯤꯄꯨꯔꯒꯤ ꯃꯣꯏꯅ ꯀꯨꯀꯤ ꯇꯥꯡꯀꯣ ꯇꯦꯔꯣꯔꯤꯁ ꯍꯧꯖꯤꯛ ꯍꯟꯗ꯭ꯔꯤꯅꯦ ꯁꯦꯄꯔꯦꯠ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯐꯣꯔꯝ ꯑꯣꯐ ꯌꯨꯅꯤꯌꯟ ꯇꯦꯔꯤꯇꯣꯔꯤ ꯑꯩꯈꯣꯏ ꯇꯥꯟꯈꯤꯅꯤ ꯍꯥꯏꯔꯤꯑꯕ ꯑꯗꯨꯗꯤ ꯁꯤ ꯑꯩꯈꯣꯏꯒꯤ ꯇꯧꯗꯣꯔꯤꯕ꯭ꯔോ ꯀꯥꯁꯃꯤꯔꯒꯤ ꯇꯥꯏꯞꯇ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯇꯧꯗꯣꯔꯤꯕ꯭ꯔꯣ ꯃꯅꯤꯄꯨꯔ ꯁꯔꯨꯛ 3 ꯊꯨꯒꯥꯏꯗꯣꯔꯤꯕ꯭ꯔꯥ ꯄꯤꯗꯣꯔꯤꯕ꯭ꯔꯥ ꯑꯗꯣ ꯑꯣꯅꯔꯦꯕꯜ ꯒꯚꯔꯅꯔꯁꯤ ꯄꯤꯔꯣꯏ ꯁꯤ ꯇꯧꯔꯣꯏꯅ ꯍꯥꯏꯔꯤꯑꯕꯀꯣ ꯍꯥꯏꯕꯗꯣ ꯃꯣꯏꯅ ꯃꯅꯤꯄꯨꯔ ꯊꯨꯒꯥꯏꯅꯕ ꯏꯟꯗꯤꯌꯥ ꯊꯨꯒꯥꯏꯅꯕ ꯋꯥꯀꯥꯏ ꯉꯥꯡꯕ ꯐꯣꯡ ꯉꯥꯡꯕ ꯃꯇꯝꯗꯗꯤ ꯀꯔꯤꯝꯇ ꯇꯨꯃꯤꯟꯅ ꯄꯤꯊꯣꯛꯑꯦꯕ ꯑꯗꯨꯅ ꯑꯩꯅ ꯍꯥꯏꯖꯕꯗ ꯑꯣꯄꯣꯖꯤꯁꯟ ꯍꯥꯏꯕꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯌꯥꯡꯅ ꯆꯦꯜꯂꯤꯕ ꯒꯥꯔꯤ ꯑꯃꯒꯤ ꯑꯐꯕ ꯕ꯭ꯔꯦꯛ ꯑꯃꯅꯦꯕ ꯑꯩ ꯍꯥꯏꯁꯦ ꯃꯇꯝ ꯆꯥꯅ ꯕ꯭ꯔꯦꯛ ꯐꯥꯗꯅ ꯃꯇꯝ ꯆꯥꯅ ꯑꯩꯈꯣꯏꯒꯤ ꯀꯟꯇ꯭ꯔꯣꯜ ꯇꯧꯗꯅ ꯂꯩꯉꯥꯛꯇꯨꯒꯤ ꯑꯁꯣꯏꯕ ꯃꯌꯥꯝꯗꯣ ꯁꯣꯝꯗ ꯁꯣꯏꯔꯦ ꯁꯤꯅ ꯁꯣꯏꯔꯦ ꯑꯗꯨꯁꯨ ꯑꯩꯈꯣꯏ ꯀꯩꯅꯣꯒꯤ ꯑꯦꯛꯖꯥꯝꯄꯜ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯀꯩꯅꯣꯒꯤ ꯄ꯭ꯔꯨꯐ ꯌꯥꯎꯅ ꯄꯤꯔꯀꯥꯟꯗ ꯁꯤꯅꯤ ꯈꯨꯠ ꯊꯤꯜꯂꯀꯥꯟꯗ ꯑꯣꯄꯣꯖꯤꯁꯟꯁꯤꯅ ꯂꯧꯔꯛꯄ ꯃꯇꯝꯗ ꯃꯤꯠ ꯅꯥꯀꯣꯡ ꯁꯤꯡꯗꯣꯔꯤꯕꯅꯤ ꯑꯆꯨꯝꯕ ꯂꯝꯕꯤ ꯆꯠꯅꯕ ꯑꯣꯏꯗꯣꯔꯤꯅꯤ ꯑꯗꯨꯅ ꯍꯧꯖꯤꯛ BJPꯒꯤ ꯃꯔꯛꯇ ꯑꯩꯈꯣꯏꯒꯤ ꯆꯞ ꯆꯥꯅ ꯂꯩꯉꯥꯛ ꯁꯦꯝꯕꯒꯤꯗꯃꯛꯇ ꯂꯩꯔꯒ ꯀꯩ ꯂꯩꯉꯥꯛ ꯁꯦꯝꯕ ꯉꯝꯗ꯭ꯔꯤꯕꯅꯣ ꯂꯩꯉꯥꯛ ꯁꯦꯝꯕꯤꯌꯨ PRꯁꯤ ꯁꯨꯝꯕꯅ ꯃꯇꯝ ꯁꯨꯝꯅ ꯂꯩꯕ ꯇꯥꯔꯒꯗꯤ ꯃꯅꯤꯄꯨꯔꯗ ꯑꯋꯥꯕ ꯇꯥꯔꯛꯀꯅꯤ ꯃꯤꯌꯥꯝꯒꯤ ꯏꯍꯨ ꯈꯣꯡꯖꯪ ꯄꯥꯝꯕ ꯂꯥꯛꯀꯅꯤꯅ ꯍꯥꯏꯅꯔꯤꯕ ꯑꯗꯒꯤ ꯂꯣꯀꯦꯁꯣꯟꯅ ꯍꯥꯏꯔꯛꯏꯗꯣ ꯂꯣꯀꯦꯁꯣꯟ MLA ꯑꯣꯏꯔꯤꯕ ꯂꯣꯀꯦꯁꯣꯟꯅ ꯍꯥꯏꯔꯛꯏꯕ ꯌꯦꯡꯉꯨ ꯉꯔꯥꯡꯒꯤ ꯀꯣꯡꯒꯨꯃꯔꯨꯒꯤ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏ ꯕꯪꯀꯔ ꯃꯌꯥꯝꯗꯣ ꯀꯔꯤꯒꯤ ꯊꯨꯒꯥꯏꯕꯤꯗ꯭ꯔꯤꯕꯅꯣ ꯃꯥ ꯍꯥꯏꯔꯛꯏ ꯑꯗꯨꯅ ꯃꯤꯌꯥꯝꯒꯤ ꯁꯤꯒꯤ ꯂꯩꯉꯥꯛ ꯁꯥꯁꯟ ꯑꯩꯈꯣꯏ ꯂꯩꯇꯗꯅ PR ꯂꯩꯕꯁꯤꯅ ꯍꯦꯟꯅ ꯋꯥꯔꯛꯀꯅꯤ ꯍꯥꯏꯕꯗꯣ ꯍꯧꯖꯤꯛ ꯌꯦꯡꯉꯨꯅꯦ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯒꯤ ꯏꯃꯥ ꯏꯕꯦꯟꯁꯤꯡꯁꯤꯒꯤ ꯑꯩꯈꯣꯏ ꯌꯥꯝꯅ ꯊꯣꯛꯅ ꯃꯅꯤꯖꯜ ꯑꯃ ꯂꯩꯔꯤ ꯉꯔꯥꯡꯗ ꯍꯦꯛꯇ ꯀꯣꯡꯒꯨꯃꯔꯨ ꯅꯣꯡꯃꯩ ꯀꯥꯞꯊꯣꯛ ꯂꯝꯕꯤ ꯊꯤꯡꯕꯒꯤ ꯈꯣꯡꯖꯪ ꯑꯗꯒꯤ ꯍꯧꯔꯛꯏ ꯃꯌꯥꯝꯁꯦ ꯍꯦꯛꯇ ꯍꯧꯔꯛꯑꯦꯕ ꯍꯥꯏꯖꯔꯨꯕ ꯂꯩꯇꯅꯕ ꯃꯆꯥꯅ ꯄꯦꯟꯗꯕ ꯃꯌꯥꯝ ꯉꯥꯡꯅꯕ ꯇꯧꯔꯛꯑꯦꯕ ꯑꯗꯨꯅꯗꯤ ꯑꯅꯤꯁꯨꯕ ꯖꯨꯂꯥꯏ 18 ꯑꯃꯅꯦ ꯁꯣꯔꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯑꯩꯈꯣꯏꯒꯤ ꯊꯣꯛꯇꯅ ꯃꯅꯤꯄꯨꯔꯁꯦ ꯀꯥꯡꯒꯣꯡ ꯆꯥꯏꯕ ꯌꯥꯕꯒꯤ ꯐꯤꯕꯝꯗ ꯂꯥꯛꯀꯅꯦꯕ ꯃꯁꯤ ꯂꯥꯛꯇ꯭ꯔꯤꯉꯩꯗ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯚꯣꯠ ꯄꯤꯈꯤꯕ MLAꯁꯤꯡ ꯀꯣ ꯅꯣꯏ ꯈꯟꯊꯕꯤꯌꯨ ꯍꯧꯖꯤꯛ BJPꯒꯤ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ BJPꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯏꯕꯦꯝꯃ ꯁꯔꯗꯥ ꯗꯦꯕꯤ ꯂꯩꯔꯤꯗꯅ ꯃꯣꯏ ꯗꯕꯜ ꯏꯟꯖꯤꯟ ꯍꯥꯏꯇꯥꯔꯦ ꯃꯣꯏꯕꯣ ꯃꯇꯝ ꯑꯃꯗ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯩꯈꯣꯏꯒꯤ ꯑꯣꯏꯔꯝꯕ ꯕꯤꯔꯦꯟꯅꯕꯨ ꯑꯩꯈꯣꯏꯅ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯒ ꯍꯣꯝ ꯃꯤꯅꯤꯁꯇꯔꯒ ꯅꯣꯡꯃꯗ ꯀꯩꯅꯣꯒꯤ ꯄꯨꯡ 9 ꯁꯤ ꯑꯩꯈꯣꯏ ꯃꯥ ꯋꯥꯔꯤ ꯁꯥꯔꯤ ꯍꯥꯏꯗꯥꯏꯅꯦ ꯃꯣꯏꯅꯕꯣ ꯃꯥ ꯀꯔꯤꯒꯤꯅꯣ ꯃꯥ ꯉꯥꯡꯊꯣꯛꯈꯤꯕ ꯋꯥꯗꯨ ꯍꯧꯖꯤꯛ ꯀꯔꯤꯒꯤꯅꯣꯕ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝ ꯁꯣꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏ ꯇꯨꯃꯤꯟꯅ ꯂꯩꯔꯣꯏ ꯏꯁꯥꯃꯛ ꯈꯨꯗꯥꯏ ꯄꯥꯏꯔꯒ ꯑꯩꯒꯤ ꯂꯥꯛꯐꯝ ꯆꯪꯉꯒ ꯂꯥꯟꯊꯦꯡꯅꯒꯅꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯋꯥꯔꯤꯕ ꯃꯌꯥꯝꯁꯦ ꯇꯨꯡꯒꯤ ꯃꯤꯔꯣꯟꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯀꯜꯂꯝꯅꯕꯅꯤ ꯀꯥꯏꯅ ꯃꯈꯨꯠ ꯈꯨꯗꯣꯝꯕꯤ ꯊꯤꯟꯗꯅ ꯉꯥꯡꯈꯤ ꯃꯌꯥꯝꯗꯣ ꯍꯧꯖꯤꯛ ꯀꯩꯗꯧꯔꯒꯦꯕ ꯑꯩꯈꯣꯏ ꯔꯤꯖꯥꯏꯟ ꯇꯧꯅꯕ꯭ꯔꯣ ꯆꯤꯐ ꯃꯤꯅꯤꯁꯇꯔꯗꯒꯤ ꯔꯤꯖꯥꯏꯟ ꯇꯧꯅꯕ꯭ꯔꯣ ꯂꯩꯕꯥꯛ ꯃꯅꯤꯄꯨꯔ ꯅꯨꯡꯁꯤꯗꯨꯕꯨ ꯀꯩꯅꯣ ꯀꯃꯥꯏꯅ ꯅꯨꯡꯁꯤꯔꯤꯅꯣ ꯔꯤꯖꯥꯏꯟ ꯇꯧꯕꯒꯤ ꯃꯔꯝꯗ ꯀꯩꯅꯣ ꯍꯥꯏꯔꯝꯕ꯭ꯔꯣ
ꯐꯝꯃꯒ ꯐꯝꯃ ꯂꯦꯞꯄ ꯂꯦꯞꯄꯨ ꯑꯥꯗ ꯍꯥꯏꯔ ꯇꯧꯕ꯭ꯔꯥꯕ ꯑꯗꯨꯁꯨ ꯍꯥꯏꯗꯦ ꯁꯤꯅꯤ ꯑꯗꯨꯒ ꯑꯗꯨꯒꯤ ꯏꯔꯦꯡ ꯇꯧꯈ꯭ꯔ ꯃꯇꯨꯡꯗ ꯃꯌꯥꯝꯒꯤ ꯂꯩꯉꯥꯛ ꯁꯦꯝꯕ ꯕꯤꯖꯦꯄꯤꯒꯤ ꯃꯔꯛꯇꯒꯤ ꯍꯣꯡꯕ ꯅꯪ ꯆꯥꯎꯕ ꯅꯪ ꯑꯣꯏꯌꯨ ꯁꯤ ꯇꯧꯈ꯭ꯔ ꯃꯥꯟꯅꯔꯒ ꯅꯣꯏꯅ ꯆꯞ ꯃꯥꯟꯅꯔꯒ ꯃꯌꯥꯝ ꯂꯩꯉꯥꯛ ꯂꯤꯡꯗꯕ ꯀꯔꯤꯒꯤꯅꯣꯕ ꯑꯗꯨꯅ ꯍꯧꯖꯤꯛꯀꯤ MPCCꯒꯤ ꯅꯥꯀꯟꯗꯒꯤ ꯍꯥꯏꯔꯛꯏꯕ ꯈꯣꯠꯂꯛꯏꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯤꯗꯤ ꯂꯩꯉꯥꯛ ꯆꯩꯕ ꯅꯠꯇꯦ ꯅꯣꯏꯅ ꯁꯔꯀꯥꯔ ꯁꯦꯝꯕꯒꯤ ꯃꯇꯤꯛ ꯆꯥꯅ MLA ꯂꯩꯔꯤ ꯂꯩꯉꯥꯛ ꯁꯦꯝꯃꯨ ꯃꯌꯥꯝꯒꯤ ꯚꯣꯠ ꯊꯥꯗꯈꯤꯕꯒꯤꯀꯣ ꯃꯤꯌꯥꯝ ꯂꯩꯉꯥꯛꯀꯤ ꯑꯗꯨꯒꯤ ꯅꯨꯡꯉꯥꯏꯕ ꯐꯪꯍꯜꯂꯨ ꯀꯣ ꯗꯦꯃꯣꯀ꯭ꯔꯦꯁꯤꯒꯤ ꯃꯍꯥꯎꯗꯣ ꯐꯖꯅ ꯈꯪꯍꯜꯂꯨ ꯍꯥꯏꯕꯒꯤ ꯋꯥꯗꯨꯗ ꯑꯩꯈꯣꯏꯅ ꯐꯣꯡꯗꯣꯔꯛꯄꯅꯦꯕ ꯑꯗꯨ ꯅꯠꯇꯅ ꯄꯤꯌꯥꯔ ꯂꯩꯔꯐꯥꯎꯗ ꯕꯗꯥꯡ ꯅꯨꯃꯤꯠ ꯀꯥꯞꯄꯛꯏꯕꯁꯦ ꯑꯗꯨꯅꯗꯤ ꯌꯦꯡꯉꯨ ꯑꯁꯤ ꯑꯗꯨ ꯃꯨꯟꯅ ꯈꯪꯕꯤꯔꯣ ꯑꯗꯨ ꯚꯥꯔꯠ ꯂꯩꯉꯥꯛ ꯌꯦꯡꯉꯤ ꯃꯤꯠꯌꯦꯡꯁꯤ ꯀꯔꯤꯅꯣ ꯑꯗꯨ ꯃꯥꯟꯅꯕ ꯃꯤꯠꯌꯦꯡ ꯌꯦꯡꯕ꯭ꯔꯥ ꯌꯦꯡꯗꯕ꯭ꯔꯥ ꯍꯥꯏꯕꯁꯨ ꯈꯪꯕꯤꯔꯣ ꯍꯥꯏꯕꯔꯣꯝꯗꯗꯤ ꯑꯩꯈꯣꯏꯒꯤ ꯉꯁꯤ ꯑꯩꯈꯣꯏ ꯄꯥꯎꯆꯦꯁꯤꯡꯗ ꯏꯟꯅꯔꯤꯕ ꯃꯌꯥꯝ ꯇꯧꯔꯤꯕ ꯃꯌꯥꯝꯁꯦ ꯑꯩ ꯑꯁꯨꯃꯥꯏꯅ ꯊꯝꯖꯒꯦ